रशिया की लानमी यूक्रेन लान चलू यादवगीदमक तमथीना फूदुना ओटनाइख्रे रिपोर्ट रशिया की लानमी मखा ताना यूक्रेन की लानफमदा चतुना लान सोंगनो हाइबदा यादवगीदमक महाकपु ममाय ममित थुगाइदुना ईना पुमांग ngangrib phauba tamthina phukre haina lanmi asigi mapana claim tawrakre mapa aduna mahaki machanupana thengnariba awaba madi khudong chadaba kaya du BBC da paudam lakpaga loinana lanfamda mukhanna chalan bigan umaina paudam lakre haide Russia ki President Vladimir Putin na chahi asigi September 18 da thokiba order amagi matungin na Russia ki miyoi lising kaya mobilize tawduna Ukraine gi lanfamda lan songna bachanana ba hairakhiba laikhrabane Laiwag asigi lan soknaba ngamba madi lanfamda chatpa ngamba miyoi khudingmak lani oinanaba hairakhibagi mayokta laiwag asida chauba iho amasu thokiba laikhre Russia da ki pirakpa report amagi matungin na laiwag asigi authority na lan ge experience lairaba madi landa haisingba laiba miyoi lak ahum khomganabasu thaurang tawkhibane hairiba miyoi lak ahum asigi manungda naha oiriba Russian macha asisu maming yaukhe Adumoinamak lanmi aduna makhatana mahaki mapaga kumna wari shanaraba matungda tungda oirakadaba thawong singi khallaga mahak Ukraine gi lanfamda chaloi haina phongdorokhibani haire thawdok asiga mari lainana lanmi adugi mapana BBC da phongdorokpada mahakna lawkiba warebadu yamna luba warebne maramaduna mahak lanfamda chatabana hena fai thokliba lan ase aikhoi khaki oiba lan natte masidi ningtambagi lan amasu natte haina phongdorokhe Makata bada mahaki machanupa lanmi aduga loinana mahaki atopa mamanaba lanmi gi mingda challaba miyoi kaya amasu Ukraine gi lanfamda chatanaba amato oina warep lawminakhe mahakna lanfamda chaloi haibagi ayiba cherol ama laingakta pisinkraba matungda Russia gi lanmi singna machanupa bu tamthina phuraba matungda mahakpu nongmaina kapthoknaba thaurang tawkhe Russia gi lanmi singna machanupa bu laimaida ubhallaba matungda mangonda amadagi tara phawba masing thinana bahaikhe Wapam adusu machanupana indabadage lanmi sing aduna mamay mamit amade makokta kayarakhanna pistol na sudatuna ihing naing sana phubikhe mata maduda machanupana mapada mahaki mamay ase ina pumchot chotlei karimata uba phangdre haina hairakhi haina mapana BBC da paudam lakhi haire Russia gi lanmi sing asige ngak senbage thabak asi BBC na paikhatuna lakhibane mahaki machanupa si Russian lanmi da officer ama oina thabak tawrambane Chahi asigi February kulumdoida Putin na Ukraine gi mathakta landana bo order tawrokhiba matamaduda Ukraine da landaba haibasi achumba khongthang ni haina mahakna khanki adubu mahaki mapana lanfamda chatanaba wakhal tahanbadage mahak lan chatanaba phirep tu lawkhibani haina BBC da paudam khi haire Aroibada tabiriba pungnamakpu thagachare